Arambai Tengolgi Lusing Porel Korongan Bakumangi update ka loinana ngasi phongkhiba tongan ba pause sing amadi social media da phangba pau khara update puduna laksari ahanmada maruoiba pau demand phangdriba pawba nekam jemhaugi mathong mangam pangthok loi haina thado inp na phongdoragli Kuki jo singna kundariba mafam singda maitei sing chatok chachin toba yaroi haina bbcc na phongdoragli thado cultural dance pu Kuki cultural dance oina lana onba yaroi haina tsa na phongdoragli su extend toba haibasi India lengangna Manipur Legislative Assembly gi warep ikai khumnadabani haina kokomina phongdoragli Surachandpur da VIP sing lakpada thadogi identity losin be yaroi hairagli laing khol gi wathokta Governor da memorandum pisin kre lenga ki khongthang handoktrabadi pulap mai thaduna sijaragani phongdoragli maitei sing free movement yahandabagi mayokta khongjang changsin kre PM Manipur da lakani haiba official oina lauthokpa ngamdribasi aranba tawri takpani haina imagi mairagi maikei degi phongdoragli rongmai furuki executive members singe manungda wakhal tanadana leiramba adu yanaba purakre PM Modi gi Manipur khongjat miyam khu senbiu haina MPP na phongdoragli su agreement da yaw Hiram Singh mapung phana chana hangani haina security advisor gi maiki digi phongdoragli India lenga ki mathakta Kuki Jo Council leirabra haina pikna hanglagli su sahi ama sangdokli ba asi India lenga na Manipur gi ngangkai kaina ba sinba lalongni haina kadu kona phongdoragli Hojik pau sandongna pijari Arambai Tengol gi korongan ba khuman gi update ta aikhoi Arambai Tengol na ngasi fawbada government na lokalak liba peace process ki hiram khuding makta Arambai Tengol na thong launa hangduna mating pangduna lakli ngarang Ministry of Home Affairs ka Kuki gi organization singa yanaki ba fawba mawa lawdaba makai ngasi thoglak liba press note mayam asina takbadi makhoina Ministry of Home Affairs ki mute singbu joker oina ui takpani athubada NRC togduna illegal immigrants sing deportation togduna lebak asida hanchak ngachak sariba illegal foreigners sing si tanthok khraba khaktada lebak asi peaceful oina shanti oina punna nungsi chanana hingminaba ngamgani haina asumna phongdokle Hojik pausege pausing amuk sandongna pijari Kuki su militant group sing KRA UKDA KLA gi kedar singna thado literature society Assam gi chairman nekam jemhau butamthina hatkiba asigi achumba wail phanganna ba thado NP Assam thado women's association thado literature society amadi thado student association gi maikai dagi India amasung Assam lengakta taliba demand sing phangdriba pawba laikhidraba nekam jemhau gi aroiba mathong mangam pangthokhiroi hairi thado NP Assam na thado pachirol amada laikhidraba nekam jemhau Hakchang phangba ngamlaga su mihat asigi achumba wayel phangdriba phawba peaceful oiba protest ama oina nekam jemhaugi aroiba mathong mangam pangthoktaba haina thado miyamna warep lawre hairi mihat asigi matangda charter of demand sing yawba memorandum ama Assam gi chief minister KAAC amasung NCHAC gi Chief Executive Member sing India Government ki Union Home Secretary Assam ki Chief Secretary DGP Ministry of Home Affairs Advisor Deputy Commissioner sing Karbi Anglong amasung Dima Hasaugi SP Singda Pisinkri Demand Sing Adudi Mihadasi National Investigation Agency da Sinaduna Tigalalu Thadogi Identity bu Protection Togodabani India Government ki Ayaba Yauna Assam Government ki Makada Kuki Thado Memorandum of the Understanding Ama Kuyak Pinagadabani KRA UKDA KLA ga Sain Tonari Basu Loktokadabani Manipur da based over militant sing Assam dagi Takthokhigadabani sensitive area gi Mapanda Lariba militant singi camp Hongdokadabani crime da chenaba KRA UKDA KLA amasung Kuki National Assembly Assam gi luchingba sing phagadabani laikhidraba nekam jemhaugi imung manungda matik chaba compensation pibaga loinana mahaki khwaidagi naknaba miyoi amabu lenga ki thabak pigadabani Karbi Anglongda nekam jemhaugi peace memorial ama chengutgadabani haiba asini chirolsina makha taradun hai Kuki thado ethnic class lisingam chumapan Mariputra nitoi lisingam chumapan Mariputra humdoigi matamdagi Kuki militant singna thado community gi mathakta hingsa gi thawong kaya chathaduna lakli ethnic class aduna nekam jamhaugi pokmenaba mayamba amasu Kuki militant singna hatkibani hainasu thado NP Assamna phongdoragli
Ministry of Home Affairs amasung Kuki su militant singa wari sanaduna su agreement sahi ama sangdokraba matungda Kuki Job Council na National Highway to Imphal Dimapur lambida miyamna maning tamna chatok chasin tawba yanaba amadi nongmagi tangai phadaba polamsing pusilakpaga mari lainana free movement hangdokpada yare haina lauthukibadu chanaba yaroi haina village volunteer coordinating committee na thadokpa chirol amana hairi committee asina thadokpa chirol sina hai su sangdoknabagi damak exchange oina National Highway to Imphal Dimapur lambi free movement hangdokpada yare hairibasi nakal namatagi oiba warep oibaga loinana masi akan mamongda condemn tawi hairiba warep asi miyamna maru oina hojik thokliba kanglupki irang asina hakthengna chaitheng phangliba stakeholders singa tanaramdana lawkiba warep amani maram aduna hairiba warep asi chanaba yaroi Kuki Jo miyamgi separate administration pidriba phawa Kuki Jo territory da maitei Miyam Singh free movement tawba yaroi village volunteer coordinating committee gi maikaidagi Kuki Jo council boycott Toukhre Kuki Jo council na lauthokkiba warep asiga mari lainana tholakpa apa fatagi daita pumba group asina pujagadabani su group sing asi Kuki Jo miyam gi mihut nate makoina India government ka su Fact sangdoknaba warep lobada aikoina yetpa leite loinana su group singidamak Manipur gi territorial integrity sogatnaba khanba tarabasu hariba warep adu Kuki Jo miyamgi political gi oiba apamba amasung apunbagi warep natte maram aduna community asigi oina maru oiba khudingmak amata oina punsinduna Kuki Jo miyamgi interest asi ngakna thabak tawnabasu appeal tawri Thasigi tarahumdoida Churachandpurda VIP ama laklaba yariba asida thado cultural dance bu Kuki cultural dance ama oina cultural program da utnaba thorang tawduna thadogi identity bu aranba mongda sizinanaba honariba asi thado student association na yaba ngamloi hairagli thado association na thadokpa chirol amada VIP ama Churachandpurda tha asigi tarahumdoida laklaba yai haina panabaga loinana VVIP asina lakpada cultural program ama oina Kuki cultural dance utnaba thorang tawri haiba khangba ngamle masi sumdaba amadi miyambu lana lamjingba amani Kuki cultural dance haiba ama leite makoina utnaba thorang tawriba jagoi adu thado miyamgi natki oiba thado cultural dance ni hairi TSA gi chirol asina hai Kuki haibasi ethnic identity amatan leitaba dan natana masidi political ideology amani masisu Manipur thugaiduna tokhaiba lebak ama semnaba honariba group sing anti Manipur anti peace amasung thado community gi waribu namthanaba honariba group sing gi political ideology ni Cherol Sinmaka Tana Hai Kuki supremacist na thado community singi mathakta chathariba genocide asigi saruk ama oina suspension of operation kuyek pinariba Kuki militant singna Assamgi manjada leiba nekam jemhawbu tamthina hatok pikhi kumjal singani taramathoi gi census report ki matungina Manipur gi apunba ST masing asi chada kulumdoi point humudra mari thadongno oiduna Manipur gi district singda thadongno kwaidagi missing yamba scheduled tribe ama oiki adubu any Kuki tribe ki masing di chada mari point Marifu Mari Oiki official oiba data asi magna thado asi ethnic identity amani haiba takle amoromda Kuki haiba sidi political level amani suspension of operation su sign tawnariba Kuki national organization gi mingi makhada khulai paiba Kuki militant group 13 Churachandpurda Lady hariba militant group sing asibu su agreement ki mingda government na legitimize tawduna thamli masimangna yellow mi thadobu namthanaba machak ama oihali yellow mi nataba militant sing asibu legitimize tawba asina thado community khaktada natana India gi yellow mi pumna makta singnarakli haiba wafamsu cherol asina phongdorakli Kuki group singi suspension of operation su makatana sangthaba haibasi India lengakna Manipur Legislative Assembly na kumjal singani kunmari gi February 18 da lawkiba warepu ikai khumnadabani haina coordinating committee on Manipur integrity Kokomina Phongdorakpaga loinana su extend toba yaningde hari Kokomina thadokpa chirol asina hai New Delhi da Chin Kuki narco terrorist singa suspension of operation su agreement wakhatana sangdoknaba kuyek pi kiba India lenga ki thong yaningde asigumba armed group sing asina terrorist ki thabak sing amadi criminal gi thabak sing lepa leitana chatharakliba marak asida su gi matam sangdokkiba haibasi Manipur gi yellow mi singi interest ki mayoktani asigumba anti peoples oiba India government ki khongthang Kokomina yaba ngamloi kumjali singani
kulumdogi Mars tarada Manipur lengaki cabinet mifamna su agreement makha chathadana warep loba laiki hojik Manipur da president rule lengak leibaga loinana New Delhi na hablakba authority amana state asigi lengak chalairi adubu leiriba lengak asina Manipur miyamgi ihul khangna thabak tawdre su extend toba haibasi lamdam asigi yellow missing amadi Manipur gi miyamna khan khiba mihut singbu karisu leitana khanba amani cherol asina makata na hai chin kuki narco terrorist sing asibu aina yaba amagum recognize toba thong asina India government na lamdam asomda narco terrorism thengnanaba loriba thawdang asida miyamna singnaba poi kumja lising ani manga amasung lising ani Nepal da chu chanaba hawkiba asina Manipur miyamgi democratic oiba will gi mayokta narco terrorist sing bung asibu kankhatuna yokhatuna lakli asiguma group sing asibu yokhatpa India government ki thong asimakna international community na narco terrorism thengnanaba India government ki thawrangda thajaba ngamloi haiba wafamsu thamlakli Wangkai Assembly Constituency gi manung chana leiba lei ingkol gi charuk sing High Court of Manipur gi complex sagani haina eviction tongna bahonaragriba asigi makhatana chatharaglabadi lei ingkol gi miyam hobna mai thaduna sijaragani hairi atuba matamda order adu handokpiu haina Manipur gi governor da memorandum pisinba lakpada phongdokre soibam mombi kobi lei ingkol gi khunja amana hai lei ingkol hairiba khul asi chahi humpu ronggi mamangdagi leprosy amadi TB yamna kanna narakpa amadi anaba sing aduga unaba phawba kinaba matam adudana anaba mayam thaidokduna khul asida thamkibani imung manung phawba matam aduda changhan khidabani adugumba awaba phibam leiraklaba khul asibu eviction tawgani haina haurakpa asi athuba matamda handoktrabadi khunja sing hupna mai thaduna sijagani haiki amaromda khunja amana amung phongdokpada thokliba irang asina maitai miyam kaya lanjenaduna leiringai cherak asida lei ingkol muthatuna miyambu lanjel haladra singnare icha isu singna school halakpada yum leiram laroi khanbada icha isu sing leifom chapam khangdre masida su natana wangkai AC gi manungda leiriba khulasida bot thadabiu haina niba laklamba candidate sing bot kakraba matungdadi uge haiba phawba phangkidre matam amada okram ibobina palingai matamdagi hanna phawba yengbiraktraba khul asibu awaba kaya mayoknaduna sengbat sagatpa khara safare khanna leiraklaba matam asida High Court of Manipur gi complex sagani haina eviction townaba order thorakpa asi yaningde athuba matamda order handoktrabadi khulasigi miyam hupna mai thajaduna sijagani haina su phongdokkhre Delhi da Kuki group singa government of India gi marakta suspension of operation su sangdokraba matungda Kuki loop amana national highway da athingba leite adubu maiteina buffer zone ngakna chatkadabani haina phongdorokpa wafam yaningdaba phongdokpaga loinana national highway da free movement yahangadabani haiduna sekmai ketel da wakat mifam phamduna kongjang changsinkre People's Progressive Alliance Manipur gi mijeng makhada imagi maira amasung awang sekmai kanba nupi loop anina punna kuchamna duna sinkiba wakat mifam aduda saruk yakiba imagi Mairagi Kanbena Thoksam Sujatana Hai Delhi da Kuki group singa suspension of operation su agreement sahi ama sangdokre agreement ki matam sangdokliba asi center amasung state lengangna state highway singda hangdoktuna free movement yanaba pandamdani adubu nungthilda Kuki group amana chirol ama thoraktuna maitei amasung Kuki jo area da leiriba buffer zone ngangna chatkadabani buffer zone da maiteina lanchilakpa yaroi haire agreement ta khuyek pinariba matung asigumba wafam amuk media gi khuthangda thadorokpa laibak thibani matei community na kanagumba community amatada Imphal da lakpada athingba thamkiba leite haina suti ai sujatana makatana phongdoki amaromda lebak asigi prime minister Manipur da lakani haiba official oina hojik phawba lauthokpa ngamdribasina takpadi aranba tawre takpani karigumba PM lakpa tarabadi lamdam asigi miyam mihut oina leiriba singna isagi thawdang khangna Manipur kannaba achetpa phirep amaga loinana PM ga Kangla da mifam pangthoktuna Manipur kannaba chap chaba wafam thamduna miyamgi apamba warep logodabani haiki wakan mifam aduda karigi maitei community bu atamnana national highway da chatpada athingba thamlibano Kuki su arm group singna war crime gi thabak lekpadabani Kuki su arm group national highway control tawrabara haina iba banner sing sijinaki Nongmei Phurup ki aspect body ama oiriba Nongmei Naga People's Organization RNPO gi lisingani kulumdoi dagi lisingani kuntaru ki tam gi manungda executive members singi marakta wakhal tanadaba khara leiramba adu koktuna punna thabak tongminabada yanakre
NPO gi President Vice President General Secretary Joint Secretary Finance Secretary Information and Publicity Secretary amasung Treasurer na punna kuyek piduna tatokpa chirol amana hai Executive Members singi marakta wakal tanadaba kharadagi sahi amarom ningthina thabak tawba ngamdabadagi Nongmei furuki miyamda chauna khudong chadaba mayonaki adubu khenaba khudingmak kauthoknaduna punna thabak tawminanaba haina warep lore Nongmei furuki miyam yaifanaba thabak paikhalagani hairi Prime Minister Narendra Modi ki Manipur khongchat miyam khu senbiyu haina Manipur People's Party MPP na phongdorali MPP na thadokpa chirol amana hai India ki Prime Minister Narendra Modi na Manipur da lakpagi khongchat taram na ui India ki Prime Minister na Manipur da laktuna ngasi mak mayumda changba phangdriba adu gumlaba lisingani kulumdoi me ahumdagi thokhiba achobo irang aduna maram oiraga mayum makai thadokduna lanjenariba sing irang asida macha masu kainakraba sing loinana railway camp singda wana punsi hingliba tangdu laitaba phangdraba warosin puraklabadi miyamna apenba oigani masigi mahutta irang amuk hena sangthahalabadi PM gi Manipur khongchat MPP na taramna okloi madugi mahutta miyam khu selaga leibiu mamangda Union Home Minister Amit Sahana Manipur da laklamba matamda hairamba mahak amuk hana Manipur da lakani adugi numit 15 gi manungda irang losingani haikiba adu mahak hankraba matungda irang losinbagi mahuta irang hena sangthara Asumna PM Modi na atamnana Imphal da lakpagi mahuta Mizoram Assam amsung Manipur gi district ama oiriba Churachandpur da chatlaba matungda Imphal gi Kangla da lakadabani Churachandpur da mahak kari hairamgadaba amadi kari piramgadaba aduga Kangla dana mahakna kari hairamgadaba haibasi miyamna khut senba mathoktai atubada PM Modi na irang asi losingadabani free movement yahangadabani IDP sing masa gi mayumda hanjinhangadabani amadi Manipur gi awatpa sing lebak amagi makok thongba ama oina PM na menkhatnaba lauthoklamgadabani haiba wafam MPP na thamlakli Bharat Sarkar amsung Kuki su militant singi marakta su agreement sign tawnagibasi lamdam asida ing tapa hanjinnabani su agreement ta yauribasing mapung phana chanahangani haina Manipur Sarkar gi Chief Secretary PK Gawel na City Convention da pangthokiba Teachers Day gi thoramda sideline da paumising na hangba wahangi pakhom piraduna phongdokre lebak asigi President oiramba Dr. Radhakrishnan gi mapok Numit ka mari lainana lebak sinba thungna pangthokliba Teachers Day gi thoram state asigi oinasu Manipur Sarkar gi Department of Education S Higher and Technical Education Adult Education amasung SCERT na sinduna state ki thakta Imphal East ki Palace Compound da leiba City Convention Center da pangthokre thoromaduga mari lainana National Teachers Award ta Ghari Upper Primary School gi oja tourism macha sana aduga State Teachers Award lisingani kunmanga dana High School amasung Upper Primary oja Nepal da piki award asida memento citation amasung case award sing yauri University ki Higher Education ki oina Manipur State Award for Educational Excellence lisingani kunmanga kuntaruki Best Performing College Standard College Waikhom Mani Girls College amasung Manipur College na mathang sina ahanba anisuba amasung ohumsuba mana fangki toromaduga mari lainana chief guest oikiba Manipur Sarkar gi Chief Secretary PK Gawel na haikibada chahi asigi oina Mathauda kathoktuna thabak tawbagi damak national amasung state ki thakta award phanglaba oja sing asigi maphamda thagatpa phongdokli oja singna society asida lawriba thodang asi chawi oja singna mahi tampham sang singi classroom da lawriba thodang kaya asina afaba mahiroi kaya ama puthokpa ngamgadoribani oja singna mahi masingi lamda lawriba thodang asi aduki matik chawi oja singna mahiroi singda motivation amasung inspiration tawbana afaba mahiroi kaya puthokpa ngamgadoribani haina makha takhi Haukiba chahi lising ane kunmari ki February kunmapal da suspension of operation su gi matam loikraba matung Bharat lengak amadi Kuki militant group singa su gi matam chahi amaga matam amuk sangdokliba asi Manipur da kundaminariba Kangla Masel nungsinadana amadi Manipur gi ngamkai kainaba Bharat lengak na sinba lalongni haina Kakching District United Clubs Organization gi General Secretary N Lucky Meitei na press ta thadokpa chirol amana hairi chirol sina makata na hai Manipur da kundaminariba Naga Meitei pangal na singba Furup kaya asi Kanglup ki irang kaya thohanduna Manipur asi maseta na thugairaga muthatnaba honabani Manipur praja khudingmaki lifeline oiriba National Highway singda su militant group singna phongna paisa khaiba lut toba
लाइरबा पैसेंजर अमदी ड्राइवर सिंगी पुंसी तेमसिन नखरे हारिबा नेशनल हाईवे सिंगदगी सु मिलिटेंट सिंगना फोंगना पैसा खारिबासी भारत लेंगाक अमसुंग मणिपुर लेंगाक अनिमकना खंगना येंगदुना अदुमक हौजिक फावबा लैरी सिगी मथक्ता सुगी मरुमदा मणिपुर की उमंग वामंग सिंग कया कोकथोक्तुना पाकसना पोपी थांदुना हौरकलिबा तुंगी युम्बी ओइगदबा नहासिंगबु फत्तबा निसा ड्रग पिजदुना सुम चारबा मणिपुर खुनाई अमगी भारत लेंगाकना चथदुना लाकली हाइरी चेरोसिना अमुका फोंदोकपदा सुगी मतम सांगदोकलबा मणिपुरदा थोकलिबा इरांग असि लोइसिल्ले अमदी फ्री मूवमेंट फंगले हाइना मणिपुर मियामदा भारत लेंगाकना नमथाकि लांगथाकलिबसि हंदोकदबनी लोइनाना भारत लेंगाकना मणिपुर मियामगी राइट मत्तुना थर्ड क्लास सिटीजन अमगी थाकता नमथबिरिबा असि मणिपुर अमदी भारत लेंगाक अनिना मणिपुर मियामगी खुदिंगदा इंडियन कॉन्स्टिट्यूशन गारंटी तौरिबा राइट्सिंग प्रोटेक्शन प्रोविजनसिंग अमसुंग प्रोटेक्शन फंगदबनी हाइरी मखा तारकपा अरोइबा पाउदा मपाल लमगी पाउ तेंतकपा अनि खक्तंग लोखचरी पाकिस्तान की न्यूक्लियर वारहेड चामगा हुंबुद्रा लैरंबा थेंगनखिबा मरमना युमलोनरिबा इंडिया दा चाउना नुंगनांगबा पोखले रिपोर्ट अमगी मतुंगिना पाकिस्तान की अरोनबा न्यूक्लियर वेपन प्रोग्राम कयामरुम पाइकटपा मरमना मतुंग तारकपदा पाकसना माखन ताकनबा ngamba खुलाई कयामरुम पुथोकपा याई हाइरी कुमजा लिसिंग चमापन मरिफुत्रा मापलदा यूनाइटेड स्टेट्स की डिफेंस इंटेलिजेंस एजेंसीना कुमजा लिसिंग नि कुन फावबदा पाकिस्तान की न्यूक्लियर वारहेड हुंफुदगी मरिफु फावबा लैरबा याई हाइना फोंदोकिबनी अदुबु वाफम अदुगि ओना तैनबा मोंगदा पाकिस्तान मोंगदा न्यूक्लियर वेपन्स प्रोग्राम पाक चना पाइकट खिबगा लोइनाना हौजिक न्यूक्लियर वारहेड सामगो हुमरा सेंगटपा ngamle हाइरी अरोइबा मपालमगी पाउदना मेघालयदा इनर लाइन परमिट सिस्टम चना हनबा तक्सिनक्रे मेघालय के चीफ मिनिस्टर कोनराक समाना न्यू दिल्ली दा यूनियन होम मिनिस्टर अमित शाह उनखिबगा लोइनाना स्टेट अदुदा इनर लाइन परमिट सिस्टम चना हनबा तक्सिनक्रे सांगमाना मेघालय की तोखाइबा केदर अमा लेहनबगी वाफम तक्सिनखिबगा लोइनाना खासी अमदी गोरो लोनबु कॉन्स्टिट्यूशन की निपाल सुबत शेड्यूल दा चननबा की मणिपुर नागालैंड मिजोराम अमदी अरुणाचल प्रदेश दा चनबगुमना मेघालय दसु इनर लाइन परमिट सिस्टम चनहनबगी वाफमसु पुकटकी हौजिमकी ओइना ऑल इंडिया सर्विसेस की केडर दा असम अमसुंग मेघालय की केडर पुसिलिबा मरमना तोकाइबा मेघालय की केडर लेहनबिनबगी वाफम पुखलखिबनी।